Gyan Losing Hivesdi, Yelim Kiloinairoi, Heiseningi. Ichilinausing the Kanbiraputo Pixing, Madam Chan Sana Kudol Tambangam Zadavasi, Asinumizade. Masigi problems is solved on of Haiduna, Idiamu Putuxare, Madadi Kwagi DSigi, Timama Semna Walepsare. Tim members in Ishaisagi Yumdagi video Semzaraga, video to DSC the target Kadavane. Video view Amusong, Tam the Tabirka video Masingi Sapta, target Olo Pizagane. Ngasigi video se egi pukmina bi jalupina samjavane magi ahanba video oibana soikilan kibi yaurgaso pukjal saurabadi asigi jil nausna nakpina ba amade punin thogut pa wahi panin amamam dangor su pungdo pirakna ba nolokjare kanagumba amana haiki karigumba nahak ase nahaki punsi ase awabatana pik thallaba thamoi kaiba thaudo kayana nangbu wahanduna talaklaba misak ama oirabasu tanja adu fawa phibam adu fawa oidunasu nahakna adumak mipum khudingmakpu jiba panba khudingmakpu thaujagi mityengna yenglaba pumnamakpu ikai khumnaba nungsiba fauraba adu oiba tarabadi nahak ase aduki matik thak wanglaba ishorgum thamoi chawba misak amani haina wari asi loiba fawbadang tabiyu soidana wakhal lawsing oigani khanjai mahak yamna angang oiringaidagi hauna awaba kayana namhatpiduna lakhi masung mamanabagum mama mapaga punna harau nungaina leijagadaba matamda mahakidi mahakna chahi ahum tamak ngairingai matamda mapana hundoktuna chatki mamana atopa nupa ahumda mathang mayum panbana maram oiraga mahak poktaba mapa ahumga mathang laiminarakhi pikliba machanubibusu mahakna senajai dyslexia laibana maram oiraga mahak iba paba asi solami masina maram oiraga school da mahaki classmate singna karem kathaina duna noknabi asigumba singa sidagi mahak school mathang hongduna tamlakhi chahi mari da school mangarak hongki hairibe school singa sigi marakta acting school amakhaksu yaurami adubu school sidagi su mahakpu tanthok pikhi hairaki mahak actor ama oina mai pakpa kaidongoi da sungamoi haina tasengna makhaiba tarabadi laibakna nathai misak amani haina mahaki punsigi wari asibu taruba mipum khudingna khandaba ngamde nongdambana mahaki mafamda piriba chainasing asidi phongdokpatana watlagani hainai yamna nauringai matamdagi hauna hockey masana asi mahakna pamjarakhi mahak ice hockey sanarakhi adubu masidasu mahaki professional hockey player ama oibagi pamjabagi manglan adu nongdambana thupjinbiki car accident amadagi amuk hanna mahakna pamjariba hockey sanaba ngamkhide ningba kaina anaba khangduna hospital da taduna leiringai mahaka khwaidagi hena luna chana tinajaba mahaki best friend drug overdose na maram oiraga laikhidre haibagi pawlakhi asumna thamoi kairaba khangbada waraba thaudo kaya chahi nauriba Keanu Reeves na thauna phana hanba leitraba magi mathaunaga loinana thengnaduna lakhi mani adomna hojik takhriba ming adu achumba makni lizariba adombu soidana inspire tawragadaba wari asi atai kanagi sunatte ngasi mak malem sida mipum khudingna magi minungsi zawraba kathokba matam khuding makta migi awaba ubiba thaujaldana yumlaba magi thamoi masagi oijaba machet ama fawba khandraba Hollywood film industry da khwaidagi maming leiraba paisa pairaba actor singi manungda tomthan ngaliba mioi balaktagi atangbo oiriba Sir Keanu Charles Reeves mahaki inspirational oiraba punsi wari eduni mi yama haibasi angang oiringai matamdagi hauna magi family condition magi environment sina maram oiraga aki akhang awa ana yamna nangba tarabadi asigumba angang asina chawraklaba matamda magi wakhalda sokhiba singduna maram oiraga afaba kaya oigande serial killer fawba oirakpa kaya ama yauribani mayamna suwari kaya tabiba anubak yauramlagani khanjai Sir Keanu Reeves na asumna angang oiringi matamdagi nungaiba haibado amatta magi laibakta tambiramdraba misak amani mahaksu adubu mahakti ngasi fawa migi nungaitanaba migi mangnaba sinbadi lapna thamkhraga mipum khuding makpu nungsiba migi mating pangba maron thoksadraba jiba panba sing fawa chapmana nungsibana kathokpana magi mathau oiri wakhalon oiri magi nungaijaba oizari mahak mamagi mayum thadoktuna mahaki friend amagi yumgi basement ta leiduna thabak suduna paisa tanba haurakhi
ꯆꯞ ꯃꯥꯟꯅꯕ ꯃꯇꯝ ꯑꯃꯠꯇꯗ ꯃꯥꯟꯅꯗꯕ ꯊꯕꯛ 3 ꯁꯨꯔꯝꯃꯤ꯫ ꯃꯍꯥꯛ ꯂꯣꯀꯦꯜ ꯍꯣꯀꯤ ꯔꯤꯡ ꯑꯃꯗ ꯁ꯭ꯀꯦꯠ ꯁꯥꯔꯄꯅꯤꯡꯒꯤ ꯊꯕꯛ ꯇꯧꯈꯤ, ꯄꯥꯔꯛꯁꯤꯡꯗ ꯆꯠꯇꯨꯅ ꯅꯥꯄꯤ ꯀꯛꯄꯒꯤ ꯊꯕꯛ ꯇꯧꯈꯤ, ꯑꯃꯗꯤ ꯏꯇꯥꯂꯤꯌꯟ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯗꯁꯨ ꯁ꯭ꯄꯦꯒꯦꯇꯤ ꯊꯣꯡꯕꯒꯤ ꯊꯕꯛꯁꯨ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕꯤ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟ ꯖꯦꯅꯤꯐꯔ ꯁꯥꯏꯝ ꯊꯦꯡꯅꯈꯤ꯫ ꯑꯗꯨꯕꯨ ꯀꯤꯌꯥꯅꯨ ꯔꯤꯚꯁ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯊꯃꯣꯏ ꯁꯣꯛꯂꯕ ꯊꯧꯗꯣꯛ ꯑꯃꯅ ꯑꯃꯨꯛꯁꯨ ꯃꯍꯥꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯖꯦꯅꯤꯐꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯍꯥꯟꯕ ꯐꯪꯖꯒꯗꯕ ꯃꯆꯥꯅꯨꯄꯤ ꯑꯦꯚꯥ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯃꯥꯂꯦꯝꯗ ꯈꯣꯡꯗꯥꯔꯛꯈꯤ꯫ ꯁꯪꯁꯥꯔ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯖꯗꯅ ꯅꯣꯡꯗꯝꯕ ꯃꯥꯅ ꯃꯆꯥꯅꯨꯄꯤꯕꯨꯁꯨ ꯃꯊꯥꯗꯒꯤ ꯁꯦꯠꯇꯨꯅ ꯄꯨꯕꯤꯈꯤ꯫ ꯑꯋꯥꯕ ꯑꯃ ꯂꯣꯏꯗ꯭ꯔꯤꯉꯩ ꯑꯋꯥꯕ ꯑꯃ ꯍꯥꯏꯕꯗꯨꯅꯤ꯫ ꯆꯍꯤ 2ꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯖꯦꯅꯤꯐꯔ ꯁꯥꯏꯝꯁꯨ ꯀꯥꯔ ꯑꯦꯛꯁꯤꯗꯦꯟꯠꯗ ꯂꯩꯈꯤꯗꯦ꯫ ꯑꯗꯣꯝ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ? ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯗ ꯑꯁꯨꯝꯅ ꯊꯣꯛꯄ ꯇꯥꯔꯕꯗꯤ ꯑꯗꯣꯝ ꯀꯔꯝꯅ ꯂꯨꯔꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛꯁꯤꯡ ꯑꯗꯨꯕꯨ ꯃꯥꯌꯣꯛꯅꯒꯅꯤ? ꯀꯔꯝꯅ ꯀꯔꯤ ꯐꯤꯚꯝꯗ ꯂꯩꯒꯅꯤ ꯑꯗꯣꯝ ꯍꯥꯏꯕ ꯉꯝꯕꯤꯕ꯭ꯔꯥ? ꯃꯁꯤꯅꯁꯨ ꯂꯣꯏꯗ꯭ꯔꯤ ꯀꯤꯌꯥꯅꯨꯒꯤ ꯄꯨꯟꯁꯤꯒꯤ ꯇ꯭ꯔꯦꯖꯦꯗꯤ ꯑꯣꯏꯔꯕ ꯋꯥꯔꯤ꯫ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯟꯅꯨꯄꯤ ꯂ꯭ꯌꯨꯀꯦꯃꯤꯌꯥꯅ ꯅꯥꯔꯛꯈꯤ, ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯆꯍꯤ 10 ꯂꯥꯌꯦꯡꯗꯨꯅ ꯁꯇ꯭ꯔꯒꯜ ꯇꯧꯔꯕ ꯃꯇꯨꯡꯗ ꯀ꯭ꯌꯣꯔ ꯇꯧꯕꯗꯤ ꯉꯝꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯗ ꯃꯦꯇ꯭ꯔꯤꯛꯁ ꯍꯥꯏꯔꯤꯕ 1999ꯗ ꯔꯤꯂꯤꯖ ꯇꯧꯕ ꯃꯃꯤꯡ ꯂꯩꯔꯕ ꯑꯦꯋꯥꯔꯗꯁ ꯀꯌꯥ ꯑꯃ ꯐꯪꯈ꯭ꯔꯕ ꯃꯥꯂꯦꯝꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯅ ꯌꯦꯡꯅꯔꯤꯕ ꯐꯤꯜꯝ ꯑꯁꯤꯗꯒꯤ ꯇꯥꯜꯂꯛꯄ ꯄꯩꯁꯥꯁꯤꯡ ꯑꯗꯨ 70% ꯂ꯭ꯌꯨꯀꯦꯃꯤꯌꯥ ꯇ꯭ꯔꯤꯠꯃꯦꯟꯠ ꯍꯣꯁꯄꯤꯇꯥꯜꯁꯤꯡ, ꯂ꯭ꯌꯨꯀꯦꯃꯤꯌꯥꯒꯤ ꯃꯔꯝꯗ ꯊꯤꯖꯤꯟꯕ ꯔꯤꯁꯔꯆ ꯁꯦꯟꯇꯔꯁꯤꯡꯗ ꯀꯠꯊꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯁꯤ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯑꯊꯣꯏꯕ ꯃꯤꯁꯛ ꯑꯁꯤꯅ ꯃꯥꯂꯦꯝꯁꯤꯗ ꯄꯥꯡꯂꯤꯕ ꯃꯇꯦꯡ ꯀꯠꯊꯣꯛꯂꯤꯕꯁꯤꯡ ꯑꯗꯨꯗꯒꯤ ꯁꯨꯞꯅꯒꯤ ꯃꯆꯥ ꯑꯃꯈꯛꯅꯤ ꯍꯥꯏꯕ ꯌꯥꯏ, ꯃꯔꯝꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯍꯥꯛꯅ ꯊꯦꯡꯅꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯈꯨꯗꯤꯡꯃꯛꯄꯨ ꯃꯇꯦꯡ ꯄꯥꯡꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯉꯁꯤꯒꯤ ꯇꯝꯊꯤꯔꯕ ꯃꯁꯥꯒꯤ ꯑꯣꯏꯖꯕꯇ ꯊꯤꯅꯔꯕ ꯃꯥꯂꯦꯝ ꯑꯁꯤꯗ ꯁꯔ ꯀꯤꯌꯥꯅꯨ ꯔꯤꯚꯁꯀꯨꯝꯕ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯄꯣꯖꯤꯇꯤꯚ ꯃꯥꯏꯟꯗꯁꯦꯠ ꯂꯩꯕ ꯃꯤꯑꯣꯏ ꯇꯥꯡꯂꯒꯗ꯭ꯔꯥ ꯈꯟꯖꯩ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯄꯩꯁꯥꯒꯤꯗꯃꯛ, ꯂꯟ ꯊꯨꯝꯒꯤꯗꯃꯛ ꯑꯃꯅ ꯑꯃꯕꯨ ꯅꯨꯡꯁꯤꯅꯗ꯭ꯔꯤꯕ, ꯍꯥꯠꯅ ꯁꯨꯅꯔꯤꯕ ꯄꯥꯎ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯅ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯀꯌꯥꯗꯒꯤ ꯇꯥꯔꯤ꯫ ꯑꯗꯨꯕꯨ ꯁꯔ ꯀꯤꯌꯥꯅꯨ ꯔꯤꯚꯁꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ, ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯄꯩꯁꯥ ꯍꯥꯏꯕꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯃꯤꯍꯧꯕ ꯄꯣꯛꯇꯦ ꯍꯥꯏꯅ꯫ ꯃꯍꯥꯛꯅ ꯄꯥꯝꯖꯕꯗꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕ ꯑꯗꯨꯇꯅꯤ꯫ ꯃꯗꯨꯃꯛꯁꯨꯅꯤ ꯃꯍꯥꯛꯅ ꯊꯕꯛꯅ ꯎꯠꯂꯤꯕ꯫ ꯀꯤꯌꯥꯅꯨ ꯔꯤꯚꯁ ꯍꯣꯂꯤꯋꯨꯗꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯑꯦꯛꯇꯔꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ꯫ ꯃꯍꯥꯛ ꯂꯛꯖꯔꯤ ꯑꯥꯏꯇꯦꯝꯁꯤꯡ ꯂꯩꯅꯤꯡꯕꯇ ꯂꯩꯕ ꯉꯝꯂꯤꯕ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯅꯤꯡꯊꯧꯒꯨꯝ ꯂꯩꯕ ꯉꯝꯂꯤꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯧꯗꯦ, ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟꯗ ꯑꯁꯤꯒꯨꯝꯕ ꯀꯥꯟꯅꯗꯕ ꯍꯤꯔꯝꯁꯤꯡ ꯑꯁꯤꯗ ꯉꯥꯏꯍꯥꯛꯀꯤ ꯑꯔꯪ ꯑꯔꯥꯛꯇ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯥꯡꯍꯟꯕꯒꯤ ꯃꯍꯨꯠ, ꯂꯩꯖꯗ꯭ꯔꯕ ꯂꯥꯏꯔꯖꯔꯕ ꯄꯩꯁꯥ ꯑꯗꯨꯕꯨ ꯗꯔꯀꯥꯔ ꯑꯣꯏꯔꯕ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕꯁꯤꯡ ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯕꯅ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯟꯖꯩ꯫ ꯃꯥꯅ ꯇꯥꯜꯂꯤꯕ ꯁꯦꯜꯁꯤꯡ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯐꯝ ꯆꯥꯕ ꯁꯤꯖꯤꯟꯅꯐꯝꯗꯤ ꯃꯤꯑꯣꯏꯕꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯁꯤꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯜꯂꯤ꯫ ꯃꯍꯥꯛ ꯑꯇꯥꯡꯕ ꯐꯤꯔꯣꯜ ꯁꯦꯠ ꯆꯥꯗꯦ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯏꯆꯝ ꯆꯝꯅ ꯇ꯭ꯔꯦꯟ ꯇꯣꯡꯗꯨꯅ ꯆꯠꯊꯣꯛ ꯆꯠꯁꯤన్ ꯇꯧꯕ ꯃꯤꯁꯤꯡꯅ ꯊꯦꯡꯅꯩ꯫ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯃꯍꯥꯛꯀꯤ ꯐꯦꯟꯁꯤꯡꯅ ꯐꯣꯇꯣ ꯀꯥꯞꯃꯤꯟꯅꯁꯤ ꯅꯠꯇ꯭ꯔꯒ ꯀꯥꯞꯆꯒꯦ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯍꯔꯥꯎꯅ ꯀꯥꯞꯃꯤꯟꯅꯩ, ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯏ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯝꯅ ꯍꯤꯡꯕ ꯁꯔ ꯀꯤꯌꯥꯅꯨ ꯔꯤꯚꯁꯀꯤ ꯄꯨꯟꯁꯤꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯈꯟꯖꯩ꯫ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯋꯥꯡꯂꯕ ꯊꯥꯛ ꯑꯁꯤ ꯀꯔꯤꯒꯕꯨ ꯆꯥꯡꯗꯝꯅꯒꯅꯤ? ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯏꯒꯣ ꯍꯥꯏꯕꯗꯨ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯌꯥꯎꯗꯦ꯫ ꯃꯍꯥꯛꯀꯤ ꯍꯧꯔꯛꯐꯝ, ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯛꯈꯤꯕ ꯑꯋꯥꯕ ꯀꯌా ꯃꯍꯥꯛ ꯀꯩꯗꯧꯉꯩꯗꯁꯨ ꯀꯥꯎꯗꯦ꯫ ꯃꯁꯤꯃꯛꯅ ꯃꯍꯥꯛꯅ ꯃꯥꯂꯦꯝꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯁꯦꯂꯦꯕ꯭ꯔꯤꯇꯤꯁ ꯀꯌꯥꯒꯤ ꯃꯔꯛꯇ ꯅꯥꯏꯇꯣꯝ ꯉꯥꯜꯂꯤꯕꯅꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯃꯥꯒꯤ ꯄꯨꯛꯆꯦꯜꯕꯨ ꯊꯥꯒꯠꯅꯔꯤꯕꯅꯤ꯫ ꯅꯣꯡꯃ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯂꯦꯛ ꯍꯥꯎꯁ ꯍꯥꯏꯔꯤꯕ ꯐꯤꯜꯝ ꯑꯁꯤ ꯅꯝꯂꯤꯉꯩ ꯃꯅꯨꯡꯗ ꯃꯍꯥꯛꯀꯤ ꯐꯤꯜꯝ ꯑꯁꯤꯒꯤ ꯀꯣꯁꯇ꯭ꯌꯨꯝ ꯗꯤꯖꯥꯏꯅꯔ ꯑꯣꯏꯔꯤꯕ ꯅꯨꯄꯤ ꯑꯅꯤꯈꯛꯅ ꯋꯥꯔꯤ ꯁꯥꯅꯔꯝꯕ ꯃꯍꯥꯛꯅ ꯇꯥꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯀꯞꯂꯒ ꯃꯃꯥꯟꯅꯕꯤ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯊꯥ ꯑꯗꯨꯒꯤ ꯂꯣꯏꯔꯛꯄꯗ $10,000 ꯊꯤꯗꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯗꯨ ꯃꯤꯅ ꯂꯧꯈ꯭ꯔꯒꯅꯤ, ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡꯒ ꯃꯍꯥꯛꯀ ꯃꯌꯨꯝ ꯂꯩꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯅꯤ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯇꯝꯕ ꯊꯦꯡꯅꯈꯤ꯫ ꯃꯁꯤ ꯍꯦꯛ ꯇꯥꯔꯨꯕ ꯃꯤꯀꯨꯞꯇ ꯁꯔ ꯀꯤꯌꯥꯅꯨꯅ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯄꯩꯁꯥ ꯄꯨꯝꯅꯃꯛ ꯃꯍꯥꯛꯀꯤ ꯑꯦꯀꯥꯎꯟꯗ ꯍꯥꯞꯄꯤꯈꯤ꯫
ꯑꯁꯨꯝꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨ ꯁꯣꯜꯕ ꯇꯧꯕꯤꯕꯗ ꯅꯨꯄꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯒꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯖꯈꯤ, ꯍꯥꯏꯈꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯇꯧꯕꯤꯃꯜ ꯑꯗꯨ ꯀꯥꯎꯔꯔꯣꯏ ꯍꯥꯏꯅ꯫ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯍꯥꯛꯅ ꯐꯤꯜꯃꯗꯒꯤ ꯇꯥꯜꯂꯛꯄ ꯑꯔꯅꯤꯡꯁꯤꯡ ꯑꯁꯤ ꯐꯤꯜꯃꯁꯤꯡ ꯑꯗꯨꯗ ꯃꯄꯨꯡ ꯐꯥꯅ ꯍꯣꯠꯅꯔꯛꯄꯗ ꯋꯥꯅ ꯍꯣꯠꯅꯖꯔꯤꯕ ꯁ꯭ꯀ꯭ꯔꯤꯟꯗꯗꯤ ꯎꯕ ꯐꯪꯗ꯭ꯔꯕ ꯃꯍꯥꯛꯀꯤ ꯀ꯭ꯔꯨ ꯃꯦꯝꯕꯔꯁꯤꯡꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯏ꯫ ꯃꯍꯥꯛꯀꯤ ꯁ꯭ꯇꯟꯠꯃꯦꯟ ꯑꯣꯏꯅ ꯊꯕꯛ ꯇꯧꯕ ꯃꯦꯝꯕꯔ ꯑꯃꯗꯁꯨ ꯃꯍꯥꯛꯅ ꯍꯔꯂꯤ ꯗꯦꯚꯤꯗꯁꯟ ꯃꯣꯇꯣꯔꯁꯥꯏꯀꯜ ꯑꯃ ꯂꯩꯗꯨꯅ ꯈꯨꯗꯣꯜ ꯇꯧꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯃꯍꯥꯛꯀꯤ ꯀ꯭ꯔꯨ ꯃꯦꯝꯕꯔꯁꯤꯡꯒꯤ ꯃꯇꯦꯡ ꯌꯥꯎꯗ꯭ꯔꯕꯗꯤ ꯀꯩꯗꯧꯉꯩꯗꯁꯨ ꯃꯍꯥꯛꯀꯤ ꯐꯤꯜꯃꯁꯤꯡ ꯑꯗꯨ ꯃꯄꯨꯡ ꯐꯥꯕ ꯉꯝꯂꯣꯏ, ꯃꯈꯣꯏꯒꯤ ꯆꯥꯎꯔꯕ ꯃꯇꯦꯡꯅ ꯐꯤꯜꯃꯁꯤꯡ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯤꯕꯅꯤ ꯍꯥꯏꯅ꯫ ꯑꯆꯨꯝꯕꯃꯛꯁꯨꯅꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟ꯫ ꯃꯍꯥꯛꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯍꯥꯛꯀꯤ ꯀ꯭ꯔꯨ ꯃꯦꯝꯕꯔꯁꯤꯡꯗ $50 ꯃꯤꯂꯤꯌꯟ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ꯫ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯑꯗꯣꯝ? ꯀꯅꯥꯒꯨꯝꯕ ꯑꯃ ꯍꯦꯛꯇꯅ ꯉꯝꯒꯗꯕ ꯊꯕꯛꯇꯤ ꯅꯠꯇꯕ꯭ꯔꯥ ꯈꯟꯖꯩ꯫ 1997ꯗ ꯅꯣꯡꯃ ꯑꯌꯨꯛ ꯑꯃ ꯂꯣꯁ ꯑꯦꯟꯖꯦꯂꯤꯁꯀꯤ ꯃꯐꯝ ꯑꯃꯗ ꯀꯤꯌꯥꯅꯨꯅ ꯃꯌꯨꯝ ꯂꯩꯖꯗ꯭ꯔꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯄꯨꯡ ꯈꯔ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯩꯕ ꯐꯣꯇꯣꯒ꯭ꯔꯥꯐꯔꯁꯤꯡꯅ ꯎꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯃꯌꯨꯝ ꯂꯩꯖꯗ꯭ꯔꯕ ꯅꯨꯄꯥ ꯑꯗꯨ ꯂꯝꯕꯤꯒꯤ ꯀꯥꯆꯤꯟ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯎꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ? ꯊꯥꯖꯅꯩ ꯃꯗꯨꯗꯤ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯏꯁꯣꯔꯒꯨꯝꯂꯕ ꯑꯊꯣꯏꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝ ꯃꯀꯩ ꯂꯩꯕꯤꯗꯨꯅ ꯃꯍꯥꯛꯀꯤꯁꯨ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯍꯧꯔꯝꯂꯒꯅꯤ ꯍꯥꯏꯅ꯫ ꯅꯣꯡꯃꯁꯨ ꯃꯍꯥꯛ ꯀꯅꯥꯅꯁꯨ ꯀꯔꯤꯁꯨ ꯂꯨꯝꯅ ꯂꯧꯅꯔꯨꯗ꯭ꯔꯕ ꯑꯌꯨꯛ ꯑꯃꯗ ꯏꯆꯝ ꯆꯝꯅ ꯕꯦꯀꯔꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯀꯦꯟꯗꯜ ꯑꯃꯈꯛ ꯌꯨꯡꯕ ꯄꯦꯁꯇ꯭ꯔꯤ ꯑꯥꯏꯇꯦꯝ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯀꯦꯟꯗꯜ ꯑꯗꯨꯕꯨ ꯃꯨꯊꯠꯂꯒ ꯃꯍꯥꯛꯅ ꯑꯆꯥꯄꯣꯠ ꯑꯗꯨ ꯆꯥꯕ ꯍꯧꯏ꯫ ꯕꯦꯀꯔꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯇꯝꯗꯨꯗ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯖꯕ, ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯅꯅꯤꯡꯗꯨꯅ ꯃꯅꯥꯛꯇ ꯆꯪꯂꯛꯈꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯃꯍꯥꯛꯅ ꯀꯣꯐꯤ ꯂꯩꯗꯨꯅ ꯊꯛꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤ, ꯍꯔꯥꯎ ꯍꯔꯥꯎ ꯐꯣꯇꯣ ꯀꯥꯞꯃꯤꯟꯅꯈꯤ꯫ ꯑꯁꯨꯝꯅ ꯃꯥꯂꯦꯝꯗ ꯃꯁꯛ ꯈꯪꯂꯕ, ꯄꯩꯁꯥꯗ ꯂꯟꯗ ꯊꯨꯝꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯑꯊꯣꯏꯕ ꯑꯦꯛꯇꯔ ꯑꯁꯤꯅ ꯃꯍꯥꯛꯀꯤ 43 ꯁꯨꯕ ꯕꯔꯊꯗꯦ ꯑꯗꯨ ꯌꯥꯝꯅ ꯆꯝꯅ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏ ꯑꯃꯗ ꯂꯩꯔꯝꯕ ꯕꯦꯀꯔꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯏꯆꯝ ꯆꯝꯅ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯡꯊꯣꯛꯈꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯥꯔꯨꯔꯒ ꯑꯗꯣꯝꯒꯤ ꯊꯃꯣꯏꯗ ꯄꯨꯟꯁꯤ ꯑꯁꯤ ꯀꯔꯤꯅꯤ ꯍꯥꯏꯅ ꯐꯥꯎꯕꯤꯔꯛꯄꯒꯦ? ꯂꯤꯖꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯄꯟꯖꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯑꯊꯣꯏꯕ ꯃꯤꯑꯣꯏꯕ ꯑꯁꯤꯅ ꯀꯠꯊꯣꯛꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯐꯥꯎꯕ ꯌꯧꯗ꯭ꯔꯤꯕꯅꯤ꯫ ꯁꯔ ꯀꯤꯌꯥꯅꯨ ꯔꯤꯚꯁꯀꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯂꯦ ꯃꯗꯨꯗꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯐꯦꯃꯤꯂꯤ ꯑꯃꯒꯨꯝ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯍꯤꯡꯃꯤꯟꯅꯔꯕ ꯀꯥꯟꯗꯇ ꯄꯨꯟꯁꯤꯒꯤ ꯑꯁꯦꯡꯕ ꯃꯍꯥꯎ ꯐꯪꯒꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯟ ꯊꯨꯝ ꯄꯩꯁꯥ ꯑꯔꯪ ꯑꯔꯥꯛꯁꯤꯡ ꯑꯁꯤꯒꯤꯗꯃꯛ ꯃꯤꯅ ꯃꯤꯕꯨ ꯍꯟꯊꯅ ꯌꯦꯡꯂꯤꯕ, ꯈꯠꯅꯔꯤꯕ, ꯅꯨꯡꯁꯤꯅꯗ꯭ꯔꯤꯕ, ꯍꯥꯠꯅꯔꯤꯕ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯅꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯑꯔꯣꯏꯕ ꯃꯇꯝꯅ ꯂꯥꯛꯂꯕ ꯃꯇꯝꯗ ꯄꯨꯝꯅꯃꯛ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯠꯈꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯑꯃꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝ ꯈꯔ ꯑꯁꯤꯗ ꯑꯩꯅ ꯋꯥꯈꯜ ꯆꯥꯎꯊꯣꯛꯅ ꯑꯩꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯑꯩꯒꯤ ꯃꯤꯑꯣꯏꯕ ꯖꯥꯇꯤꯗ ꯄꯥꯡꯗꯨꯅ ꯄꯨꯝꯅꯃꯛꯀ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯂꯝꯂꯕꯗꯤ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯇꯝꯅ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯤꯅ ꯃꯥꯂꯦꯝꯁꯤꯗꯒꯤ ꯃꯥꯡꯈ꯭ꯔꯕꯁꯨ ꯑꯩꯒꯤ ꯃꯤꯑꯣꯏꯕ ꯃꯔꯨꯞꯁꯤꯡꯅ ꯑꯩꯕꯨꯗꯤ ꯅꯨꯡꯁꯤꯅ ꯅꯤꯡꯁꯤꯡꯕꯤꯍꯧꯒꯅꯤ꯫ ꯍꯥꯏꯕꯤꯌꯨ, ꯑꯗꯣꯝꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯀꯔꯤꯅꯣ?